ngasi yumsakaisa numit December gi 23 numit asida ima lebaktagi lengbirakpa oja aniga phangnabagi tanja asi laujaraga haukiba me 3 dagi thorakliba kanglup anigi nungainadaba asigi maramda mitopna mite ikhoibu lana uriba amasung uhannaba honariba khudingmak event register tawkhraba lairik asi pabiraga khangbigani maram maduna mite ikhoisi lande haibasi mipum khudingmakta khanganabagi damak aigi tinariba atop lon ngang bas ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯗ ꯌꯧꯍꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯄꯥꯍꯟꯕ ꯑꯃ ꯆꯪꯏ ꯈꯪꯍꯟꯕ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯗ ꯃꯤꯇꯩꯁ ꯄ꯭ꯂꯥꯏꯠ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯐꯪꯒꯗꯕ ꯐꯣꯟ ꯅꯝꯕꯔ ꯑꯩ ꯍꯥꯏꯖꯒꯦ 6002954326 ꯅꯝꯕꯔ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ 6002954326 ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯐꯪꯕꯤꯒꯅꯤ ꯃꯤꯡꯅ ꯃꯨꯇꯨꯝ ꯒꯨꯅꯥꯙꯣꯟ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯌꯨꯅꯤꯠ ꯂꯣꯏꯅꯅ ꯏꯝꯐꯥꯜꯒꯤ ꯑꯣꯏꯕ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ 9856343313 ꯅꯝꯕꯔ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ 9856343313 ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯤꯡꯅ ꯎꯔꯤꯈꯤꯟꯕꯝ ꯀꯨꯟꯖꯣ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯑꯣꯡꯗ ꯌꯥꯝ ꯇꯥꯡꯅ ꯌꯣꯟꯕ ꯅꯠꯆꯗꯦ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯅꯝꯕꯗ ꯆꯪꯉꯤꯕ ꯁꯦꯟꯐꯝꯗꯣ ꯑꯗꯨ ꯈꯛꯇꯪꯅꯤ ꯂꯧꯖꯔꯤꯕꯁꯤ ꯑꯁꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯗ ꯍꯥꯏꯗꯤ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯄꯅꯁꯨ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯟꯅꯃꯤꯟꯅꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ वीडियो नहीं ngasi jamna nungairaba numit asida ꯑꯩꯈꯣꯏꯒꯤ WMCꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯏꯅ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯑꯦꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯋꯥꯏꯖꯥꯎꯅ ꯃꯐꯝ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯅꯤ ꯉꯁꯤ ꯂꯥꯛꯏ ꯍꯥꯏꯅ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥ ꯊꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯣꯖꯥꯗꯒꯤ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯑꯣꯖꯥ ꯃꯤꯡꯒ ꯀꯣꯟꯅꯅ ꯀꯩꯀꯩ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯣꯏꯗ ꯐꯝꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯐꯥꯎꯟꯗꯔꯁ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ WMCꯒꯤ ꯃꯌꯥꯝꯁꯤ ꯃꯀꯣꯛ ꯆꯤꯡꯕꯤꯗꯨꯅ ꯂꯩꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯍꯩꯒ꯭ꯔꯨꯖꯝꯅ ꯕꯁ꯭ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩꯗꯒꯤ ꯏꯝꯐꯥꯜ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯦꯁ ꯑꯗꯒꯤꯗꯤ ꯑꯇꯩ ꯊꯦꯡꯅꯔꯤꯕ ꯂꯝꯖꯪ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯏ ꯆꯨꯝꯗꯨꯅ ꯗꯦꯜꯂꯤꯗ ꯑꯣꯟ ꯑꯦꯟ ꯑꯣꯐ ꯂꯩꯗꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯨꯛ ꯃꯐꯝ ꯃꯇꯝꯗꯨꯒꯤ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯆꯦꯟꯗꯨꯅ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯁꯨ ꯑꯩ ꯕꯦꯡꯒꯂꯣꯔꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯂꯥꯡꯕꯦꯝ ꯑꯔꯨꯟ ꯃꯤꯇꯩ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯀꯧ ꯄꯨꯖꯕꯅꯤ ꯑꯩꯁꯨ ꯄꯣꯛꯐꯝꯗꯤ ꯀꯩꯅꯣ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯗ ꯃꯩꯇꯩꯁ ꯄ꯭ꯂꯥꯏꯠ ꯍꯥꯏꯅ ꯄꯨꯊꯣꯛꯈꯤꯕ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯑꯩ ꯑꯣꯖꯥꯗꯒꯤ ꯇꯥꯖꯒꯦ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯤꯌꯨ Okay, the Meitei's Plight hariba line asi haukiba October gi tang 3 da UN United Nations ta World Meitei Council na koi team mayam punsalaga habadi tongan ba lebak leba Meitei mayam punsalaga igiba memorandum na World Meitei Council na UN da summit tawkiba October gi tang 3 da 2023 da summit tawjakiba memorandum ado masi akoi direct oina puthokjaba maramdi masidaida iriba
ꯑꯩꯈꯣꯏꯅ ꯄꯜꯂꯤꯕ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯁꯤ ꯔꯦꯐꯔꯦꯟꯁ 150 ꯔꯦꯐꯔꯦꯟꯁ 150 including government website census data ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯤꯒꯤꯅꯣ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯀꯔꯤ ꯑꯣꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ UN ꯆꯞ ꯆꯥꯅ ꯊꯝꯈꯤꯕ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯃꯦꯃꯣꯔꯦꯟꯗꯝꯅꯤ ꯃꯦꯃꯣꯔꯦꯟꯗꯝꯗꯨ ꯑꯩꯈꯣꯏꯅ ꯆꯦ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯄꯥꯍꯟꯅꯤꯡꯕꯗꯣ ꯑꯣꯔ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞꯇ ꯂꯩꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯟꯇ꯭ꯔꯦꯁꯦꯕꯜ ꯑꯣꯏꯈꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯇꯩ ꯁ꯭ꯄ꯭ꯂꯥꯏꯠ ꯍꯥꯏꯅ ꯃꯩꯇꯩꯒꯤ ꯂꯥꯡꯕꯟ ꯍꯥꯏꯅ ꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯄꯨꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯏꯚꯟ ꯁ꯭ꯇꯦꯠ ꯑꯥꯔꯀꯥꯏꯚꯇ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯅꯥꯒꯥꯂꯦꯟꯗ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯗ ꯗꯦꯜꯂꯤꯗ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯌꯧꯔꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯔꯤꯁꯥꯔꯁ ꯁ꯭ꯀꯣꯂꯔꯅꯒ ꯆꯍꯤ 10 ꯆꯪꯅ ꯊꯤꯔꯒꯁꯨ ꯍꯦꯛ ꯐꯪꯕꯗ ꯋꯥꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯇꯤꯝꯁꯤꯅ ꯃꯐꯝ ꯗꯇꯥ ꯀꯌꯥꯗꯒꯤ ꯈꯣꯝꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯋꯥꯔꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯀꯣꯄꯤ ꯑꯃꯃꯝ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯑꯁꯥꯝ ꯃꯅꯨꯡ ꯁꯦꯕꯔꯥꯛ ꯚꯦꯂꯤꯗꯁꯨ ꯑꯣꯖꯥ ꯒꯨꯅꯥꯟꯗꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯇꯩ ꯁ꯭ꯇꯦꯠꯇ ꯑꯣꯔ ꯁꯤꯇꯤꯗ ꯂꯩꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯤꯗꯦꯟꯠ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯀꯣꯟꯇꯦꯛ ꯇꯧꯔꯒꯗꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯐꯪꯕꯤꯕ ꯌꯥꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ